Kuki Kulai Paiba Singna November Tareta Nongmai Kapsilakpadagi Laikhidraba Ahanba Maira Paibi Kwairak Pamningo Laichombam Ongbi Abemcha Gitawa Yaudraba Hakchangasi Misi Asigamari Lane Sem Kiba JAC Amadi Imung Laukray Ayuk Angan Bada Rims Kimokta Matau Taba Postmortem Pangtok Labamatung JAC Gimihud Yum Gimio Shin Yauna Stat Asigi Tongan Ba Mafam Singdagi Lakpa Yam Labamiamna Ningtina Laiteng Laba Gari Amada Athau Biasigi Tawa Yaudraba Hakchang Adu Haptuna Laikhidraba Sigi Lamdam Kangchup Karang Tamna Puke Athau Biasigi Hakchang Puduna Lakpagi Lambida Mioi Kayana Thoglak-tuna Lai Chaiduna Ikai Khumna Butke JAC Convener M Ilaubina Abemcha Hinhada Sigamari Lainana Laingaki Mafamda Thankiba Demand Ayamba Yabi Badagi Laikhidrabagi Hakchang Laubi Warepasi Laukibani Hain Fumdoke Panbaya Bamana Thasagi Tareta Imphal West District Ki Lamsang Police Station Akonba Kangchup Jingkhong Don Bosco School Manakta Kuki Kulai Paiba Singna Nongmai Kapsilakpagi Thongdokta Nongmai na Panbadagi Soklabi Abemcha Chahi Kuntragamapan Mapuroibagi Maming Laichombam Tondon Asi Rims cha Laikatnaduna Lakhibani Adubu Thasagi Taraga Taret ki Nungthilda Laikhidabani Laikhidrabi Abemcha gi Machanupi Ama Amadi Machanupa Ani Laihori Kangchup Singi Matakta, Abemcha gi Changsi, Leron Chanjagi and Habadumaga, Yenaga Basi, Roisi, Yenaroid, Pamadi Yang, Topiro have to sweep around Yazi, Man extra Weba, Equinium Pamjava, Lemapong, the Gina Kangchup Sing Bogi, Ladiba, areas, there is the Hapta coding you on pumping operation, Town Navigi, Man, Equina, Sinjati, Hen Pajaba Maka, Sinbiramba, Luna, Equigi, Kangchup Sing Hong, the Yam, Toina, no make up Iba. Mafam mo riba kogi ke songlung hariba mafam sigi ko mayam na ke sol makong na khangnaba Manipur gi no khwai digi strong hol moi ge leiramba du bunker gi mafam du maktuda kogi Manipur gi state force ki post ma du da yam athuba matam da hangani na ngarang maktuda ko da thajabagi suresh ta pibir ko matungina ko hariba sen pg ge si thwaya du sang gi ko lawda ngai don yanaraga ko tuchero